ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯌꯥꯡꯅ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯂꯤꯖꯒꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯂꯩꯇꯦ, ꯑꯁꯦꯡꯕ ꯃꯔꯤ ꯃꯇꯥ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯅ ꯑꯣꯏꯈꯤ꯫ ꯃꯍꯥꯛ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯑꯣꯏꯔꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯉꯥꯛꯄꯤꯅꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯀꯧꯗꯨꯅ ꯋꯥ ꯈꯟꯅꯕ ꯍꯧꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯏꯅꯤꯡꯊꯧꯅꯕꯨ ꯌꯥꯅꯤꯡꯂꯕꯗꯤ ꯑꯉꯥꯡ ꯑꯃ ꯌꯣꯛꯁꯤ, ꯑꯃꯅ ꯑꯃꯨꯛ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯑꯃ ꯍꯦꯛꯇ ꯈꯟꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯆꯃꯝꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯃꯅ ꯑꯃꯨꯛ ꯏꯅꯤꯡꯊꯧꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯀꯣꯝꯄꯤꯇꯤꯁꯟ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯝꯄꯤꯇꯤꯁꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨ ꯌꯥꯅꯤꯡꯂꯞ ꯇꯧꯗꯨꯅ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯟꯇꯔꯚ꯭ꯌꯨ ꯑꯣꯏꯅ ꯇꯧꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯃꯇꯝꯗ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯥꯏꯗꯣꯛꯇꯨꯅ ꯇꯧꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯒꯤ ꯃꯊꯧ ꯇꯥꯗꯦ, ꯌꯥꯝꯅ ꯆꯝꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤ ꯄꯥꯡꯊꯣꯛꯁꯤ꯫ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯕ ꯃꯤꯁꯛ ꯑꯃ ꯈꯟꯒꯦ ꯍꯥꯏꯈꯤ꯫ ꯃꯁꯤꯗ ꯆꯍꯤꯒꯤ ꯈꯦꯠꯅꯕ ꯊꯝꯒꯨꯝꯁꯤ, ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯒꯨꯝꯁꯤ, ꯌꯥꯎꯅꯤꯡꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯌꯥꯎꯖꯁꯅꯨ꯫ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯩ, ꯌꯥꯎꯅꯤꯡꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯌꯥꯎꯍꯜꯂꯨ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒ ꯌꯥꯅꯗꯨꯅ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯁꯟꯗꯣꯛꯈꯤꯅꯕ ꯈꯪꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯁꯍꯔ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯎ ꯑꯁꯤ ꯁꯟꯗꯣꯛꯈꯤ꯫ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯈꯤꯕꯅ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯂꯧꯎꯕ ꯅꯤꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯇꯥꯈꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯈꯟꯕꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯌꯥꯎꯅꯤꯡꯕꯗꯒꯤ ꯃꯄꯥꯗ ꯍꯥꯏꯖꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯄꯥꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯈꯤ, ꯏꯄꯥꯕꯒꯤ ꯏꯕꯨꯡꯉꯣ, ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯊꯧ ꯈꯟꯕꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯕꯨ ꯌꯥꯎꯕ ꯉꯝꯒꯅꯤ? ꯑꯔꯦꯝꯕꯅꯤ, ꯑꯣꯏꯔꯣꯏꯗꯕꯅꯤ, ꯈꯜꯂꯨꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯄꯥꯗꯨꯅ ꯍꯌꯦꯡ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯐꯥꯎꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯋꯥꯕ ꯑꯃꯗꯤ ꯃꯃꯤ ꯇꯥꯈꯤ꯫ ꯃꯔꯝꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯌꯥꯎꯔꯨꯅꯕꯗ ꯁꯦꯠꯅꯕ ꯃꯇꯤꯛ ꯆꯥꯕ ꯐꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯄꯥꯗ ꯑꯐꯕ ꯐꯤ ꯑꯃꯇꯪ ꯂꯩꯅꯅꯕ ꯍꯥꯏꯖꯈꯤ꯫ ꯃꯄꯥ ꯑꯗꯨꯅ ꯑꯔꯩꯕ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯏꯄꯥꯒꯤ ꯑꯉꯝꯕ ꯃꯇꯦꯡꯗꯤ ꯃꯁꯤꯅ ꯂꯣꯏꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯌꯥꯗꯒꯤ ꯃꯇꯦꯡ ꯂꯧꯖꯗꯨꯅ ꯖꯦꯀꯦꯠ ꯑꯃꯇꯪ ꯂꯩꯕ ꯉꯝꯖꯈꯤ꯫ ꯑꯃꯟꯕ ꯐꯨꯔꯤꯠ, ꯑꯃꯟꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯐꯖꯕ ꯖꯦꯀꯦꯠ ꯑꯗꯨꯃꯇꯪ ꯍꯥꯞꯇꯨꯅ ꯅꯤꯡꯊꯧ ꯈꯟꯕꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯅ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯈꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯒꯗꯕ? ꯀꯔꯝꯕ ꯋꯥꯍꯪꯅꯣ ꯃꯈꯣꯏꯅ ꯍꯪꯂꯛꯀꯗꯕ? ꯍꯥꯏꯕꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯆꯠꯄꯗ ꯃꯤꯌꯥꯝꯅ ꯈꯟꯕ ꯋꯥꯈꯜ ꯃꯌꯥꯝꯗꯨꯃꯛ ꯈꯟꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄꯗ ꯂꯝꯕꯤ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯆꯥꯛꯅꯤꯕ ꯅꯤꯄꯥ ꯑꯃ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯑꯏꯪꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯆꯥꯛꯅꯤꯕ ꯅꯤꯄꯥ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯉꯝꯕ ꯃꯇꯦꯡ ꯈꯔꯗꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ, ꯄꯩꯁꯥ ꯄꯣꯠꯆꯩ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯆꯥꯅꯕ ꯈꯔꯇꯪ ꯑꯗꯨꯇꯅꯤ ꯌꯥꯎꯔꯛꯄ꯫ ꯃꯗꯨꯅꯁꯨ ꯆꯥꯛꯅꯤꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯗ ꯈꯜꯂꯤꯉꯩꯗ ꯆꯥꯛꯅꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯑꯏꯪꯕ ꯀꯣꯛꯅꯕ ꯐꯤ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯤꯠꯂꯛꯂꯤꯕ ꯖꯦꯀꯦꯠ ꯑꯗꯨꯗꯤ ꯃꯃꯥꯟꯅꯕ ꯀꯌꯥꯗ ꯍꯥꯏꯖꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯖꯔꯛꯄ ꯅꯤꯡꯊꯧ ꯈꯟꯕꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯕꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯛꯄꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯐꯨꯔꯤꯠ ꯑꯁꯤ ꯄꯤꯊꯣꯛꯂꯝꯒꯅꯤ? ꯖꯦꯀꯦꯠ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯅ ꯏꯅꯤꯡꯊꯧꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯅꯤꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯗꯨꯅ ꯖꯦꯀꯦꯠ ꯑꯗꯨ ꯄꯤꯊꯣꯛꯂꯝꯂꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯈꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯃꯅꯥꯏ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯃꯐꯝꯗ ꯆꯪꯍꯟꯗꯨꯅ ꯐꯝꯍꯜꯂꯦ꯫ ꯏꯟꯇꯔꯚ꯭ꯌꯨ ꯌꯧꯒꯗꯕ ꯄꯨꯡꯗꯤ 2-3 ꯋꯥꯠꯂꯝꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯝꯅ ꯋꯥꯈꯜ ꯈꯟꯈꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯕ ꯉꯝꯒꯅꯤ? ꯅꯤꯡꯊꯧꯅ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯖꯦꯀꯦꯠ ꯑꯗꯨꯁꯨ ꯆꯥꯛꯅꯤꯕ ꯅꯤꯄꯥ ꯑꯗꯨꯗ ꯄꯤꯊꯣꯛꯂꯝꯂꯦ꯫ ꯑꯃꯨꯛꯁꯨ ꯈꯟꯈꯤ, ꯍꯣꯏꯗ ꯐꯔꯦ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯕꯅꯤꯅ ꯅꯤꯡꯊꯧ ꯑꯗꯨꯗꯗꯤ ꯎꯅꯔꯒ ꯆꯠꯂꯒꯦ, ꯃꯔꯝꯗꯤ ꯃꯄꯥꯗ ꯅꯤꯡꯊꯧꯒ ꯎꯅꯔꯛꯂꯦ ꯍꯥꯏꯕꯗꯨ ꯇꯝꯅꯅꯕ꯫
ꯅꯤꯡꯊꯧꯒꯤ ꯎꯅꯐꯝ ꯃꯐꯝ ꯆꯪꯂꯛꯂꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯂꯩꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯐꯝ ꯈꯪꯈꯤꯗ꯭ꯔꯦ, ꯃꯔꯝꯗꯤ ꯅꯤꯡꯊꯧꯗꯨꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯌꯥꯝꯅ ꯇꯥꯡꯅ ꯂꯩꯖꯔꯛꯄ ꯖꯦꯀꯦꯠ ꯑꯗꯨꯁꯨ ꯂꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯈꯪꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯁꯥꯏꯟ ꯇꯧꯗꯨꯅ ꯉꯁꯥꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯦꯡꯅꯔꯝꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯍꯥꯛ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯥꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯊꯧꯅꯥ ꯈꯔ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯗꯣꯝꯅ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯕꯤꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯀꯔꯝꯕ ꯄꯔꯤꯈꯥꯒꯤ ꯆꯥꯌꯦꯡꯅꯣ ꯌꯦꯡꯕꯤꯔꯤꯕ? ꯃꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯥꯌꯦꯡꯅꯣ? ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯖꯦꯀꯦꯠ ꯑꯗꯨꯁꯨ ꯅꯪꯅ ꯂꯧꯕꯤꯈ꯭ꯔꯦ, ꯑꯗꯨꯒ ꯑꯗꯣꯝꯅ ꯃꯐꯝꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯚꯥꯞ ꯇꯥꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯪ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯪꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯄꯤꯅꯕꯒꯤꯗꯃꯛꯇ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯑꯩꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯔꯛꯀꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯃꯊꯪꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯆꯥꯛꯅꯤꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯊꯦꯡꯅꯔꯤ, ꯃꯔꯝꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯄꯨꯛꯆꯦꯜ, ꯂꯝꯆꯠ ꯁꯥꯖꯠ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯗꯨ ꯈꯪꯅꯤꯡꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯇꯝꯗꯣ ꯑꯏꯪꯕ ꯑꯌꯨꯛꯀꯤ ꯃꯇꯝꯁꯨ ꯑꯣꯏꯈꯤ, ꯑꯗꯨꯒ ꯑꯩꯁꯨ ꯅꯤꯛꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯪꯒꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯖꯦꯀꯦꯠ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯊꯣꯛꯂꯝꯈꯤ꯫ ꯑꯗꯨꯅ ꯅꯪꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯖꯔꯛꯄ ꯖꯦꯀꯦꯠ ꯑꯣꯏꯔꯝꯒꯅꯤ, ꯑꯅꯤꯁꯨꯅꯁꯨ ꯂꯩꯔꯝꯂꯣꯏ꯫ ꯃꯁꯤ ꯍꯥꯟꯅ ꯄꯥꯏꯁꯤꯜꯂꯨ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯒ ꯅꯪꯅ ꯉꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯑꯗꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯃꯠꯇꯁꯨ ꯍꯪꯗꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯒꯗꯧꯔꯤꯕꯅꯣ? ꯅꯤꯡꯊꯧꯅ, ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯚꯥꯞ ꯇꯥꯔꯦ꯫ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯝꯃꯣꯏ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯄꯤꯊꯣꯛꯄ ꯉꯝꯕ, ꯀꯠꯊꯣꯛꯄ ꯉꯝꯕ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯕ, ꯑꯩꯒꯤ ꯂꯩꯇ꯭ꯔꯕꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯤꯁꯛꯅꯤ ꯈꯜꯂꯤꯕ꯫ ꯑꯗꯨꯅ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯊꯤꯔꯤꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤꯁꯛ ꯑꯗꯨꯅꯤ, ꯃꯔꯝꯗꯤ ꯑꯍꯥꯟꯕꯗ ꯃꯤꯑꯣꯏꯕ ꯑꯃꯗ ꯗꯔꯀꯥꯔ ꯇꯥꯔꯤꯕꯁꯦ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤꯗ ꯑꯩꯅ ꯆꯍꯤꯒꯤ ꯒ꯭ꯔꯨꯞ, ꯖꯥꯠ ꯕꯤꯖꯥꯠ ꯑꯃꯠꯇ ꯈꯥꯏꯗ꯭ꯔꯤꯕꯁꯤ ꯑꯄꯤꯛꯄ ꯋꯥꯔꯤ ꯑꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤꯕꯤꯕꯗꯤ ꯄꯥꯝꯃꯤ, ꯈꯪꯕꯤꯕꯁꯨ ꯄꯥꯝꯃꯤ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯪꯅ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯕꯤꯕ ꯉꯝꯂꯕ꯭ꯔꯥ? ꯄꯨꯝꯅꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯂꯒꯗ꯭ꯔꯥ? ꯃꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯃꯦꯁꯦꯖ ꯑꯃꯁꯨ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯄꯤꯔꯤ, ꯃꯗꯨꯗꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯗ ꯑꯣꯏꯒꯗꯕꯁꯦ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯕꯁꯤꯅꯦꯕ꯫ ꯄꯩꯁꯥꯗꯤ ꯑꯩꯈꯣꯏꯅ ꯇꯥꯜꯂꯒ ꯑꯗꯨꯃꯛ ꯐꯪꯒꯅꯤ, ꯊꯧꯖꯥꯜꯕꯨ ꯐꯪꯂꯕꯗꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯑꯣꯟꯕ ꯑꯃꯁꯨ ꯑꯗꯨꯃꯛ ꯂꯥꯛꯀꯅꯤ꯫